ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯥꯏꯀꯦꯜ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ. ꯅꯣꯡꯃ ꯑꯩꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯂꯥꯏꯂꯝ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯂꯥꯏꯂꯝ ꯊꯣꯛꯄꯗꯣ ꯌꯦꯡꯕ ꯂꯥꯛꯈꯤ. ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯩꯅꯦ. ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯈꯤ. ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯊꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ. ꯑꯩꯅ ꯊꯣꯏꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇ ꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤ. ꯃꯥꯁꯦ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ. ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤ. ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯥꯟꯅꯕꯗꯣ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ. ꯑꯩꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯄꯦꯟ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯂꯨꯄꯥ 10 ꯆꯄꯤ ꯑꯃꯗ ꯏꯔꯒ ꯃꯉꯣꯟꯗ ꯄꯤꯔꯝꯈꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯍꯟꯅꯔꯛꯑꯦ. ꯑꯩꯁꯨ ꯋꯥꯃꯟꯗꯅ ꯄꯣꯊꯥꯔꯦ. ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ. ꯑꯩꯉꯣꯟꯗ ꯃꯥꯅ "ꯅꯪ ꯃꯥꯏꯀꯦꯜ ꯅꯠꯇ꯭ꯔꯣ?" ꯅ ꯍꯪꯉꯛꯑꯦ. ꯑꯩꯅ "ꯃꯥꯅꯦ, ꯀꯅꯥꯅꯣ?" ꯍꯪꯈꯤ. ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯃꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯑꯗꯨꯝ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯋꯦ. ꯑꯗꯨꯗ ꯃꯥꯅ "ꯑꯩꯒꯤ ꯃꯤꯡ ꯊꯣꯏ ꯀꯧꯋꯦ. ꯉꯁꯥꯏ ꯅꯪꯅ ꯅꯝꯕꯔ ꯄꯤꯔꯝꯕꯗꯨꯅꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ. ꯑꯩꯅ ꯃꯉꯣꯟꯗ "ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ?" ꯃꯗꯨꯅ ꯃꯥꯅ "ꯆꯥꯔꯦ. ꯅꯪꯗꯤ ꯆꯥꯔꯕꯣ?" "ꯍꯣꯏ, ꯑꯩꯁꯨ ꯆꯥꯔꯦ." ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯈꯤ. ꯅꯨꯃꯤꯠꯇꯨꯗꯤ ꯏꯀꯥꯏꯃꯟꯗꯅ ꯋꯥꯔꯤꯁꯨ ꯁꯥꯡꯅ ꯁꯥꯟꯅꯗ꯭ꯔꯦ. ꯉꯁꯥꯏ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯅꯔꯦ. ꯍꯌꯦꯡ ꯇꯧꯔꯛꯑꯒꯦꯅ ꯍꯥꯏꯔꯒ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯏ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩꯒ ꯃꯥꯒꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯑꯁꯨꯝꯅ ꯃꯥ ꯑꯩꯁꯦ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯈꯤ. ꯑꯩ ꯇꯁꯦꯡꯅ ꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ. ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯅ ꯍꯥꯏ. ꯃꯥꯅꯗꯤ ꯌꯥꯗꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯍꯥꯏ. ꯑꯩꯅ ꯃꯉꯣꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯆꯦꯜꯂꯁꯦꯅ ꯍꯥꯏꯈꯤ. ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯊꯥꯖꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯑꯦ. ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯥꯒꯤ ꯒꯥꯔꯤ ꯂꯩꯇꯦ. ꯏꯃꯥꯟꯅꯕ, ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯍꯦꯝꯕ ꯀꯧꯕ ꯑꯃꯗꯒꯤ ꯒꯥꯔꯤꯗꯣ ꯋꯥꯏꯔꯒ ꯆꯠꯂꯦ. ꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ. ꯃꯥ ꯑꯩꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯤ ꯇꯥꯂꯛ ꯑꯣꯏꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯃꯥꯁꯨ ꯊꯣꯛꯂꯛꯑꯦ. ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯛꯈꯤ. ꯃꯥ ꯑꯩꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯀꯣꯛꯆꯥꯏꯔꯣꯝꯗ ꯐꯥꯎꯔꯒ ꯂꯥꯛꯑꯦ. ꯃꯐꯝꯗꯨꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯆꯦꯟꯕ ꯃꯇꯝꯗ ꯂꯥꯟꯕ ꯌꯥꯗꯕ ꯊꯣꯡ ꯑꯃ ꯂꯩ. ꯃꯗꯨꯒꯤ ꯊꯣꯡꯗꯣ ꯂꯥꯜꯂꯒ ꯆꯠꯂꯨꯔꯕꯗꯤ ꯊꯨꯡꯅꯗꯦꯅ ꯍꯥꯏꯅꯩ. ꯃꯗꯨ ꯊꯣꯡꯗꯣ ꯏꯕꯥꯅꯤ ꯂꯥꯜꯂꯒ ꯆꯠꯂꯝꯃꯦ. ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯃꯗꯣ ꯈꯪꯕ ꯅꯠꯇꯦ. ꯃꯤꯅ ꯀꯣꯟꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯕꯅꯦ. ꯅꯨꯃꯤꯗꯥꯡꯅꯤꯅ ꯑꯁꯨꯝ ꯂꯥꯛꯑꯦ. ꯇꯣꯞ ꯁꯤꯐꯥꯏꯗꯒꯤ ꯐꯥꯎꯔꯒ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯇꯥꯔꯦ. ꯋꯥꯡꯒꯣꯏ ꯐꯥꯎꯔꯒ ꯂꯥꯛꯑꯦ. ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯍꯦꯝꯕꯗꯣ ꯀꯧꯔꯦ ꯂꯥꯛꯑꯣ ꯍꯥꯏꯅ. ꯃꯍꯥꯛꯁꯨ ꯂꯥꯛꯑꯝꯃꯦ. ꯍꯦꯝꯕ ꯍꯣꯏꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ. ꯑꯁꯨꯝꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯍꯥꯏꯗ꯭ꯔꯦ. ꯅꯣꯡꯉꯥꯜꯂꯒ ꯌꯨꯝꯗ ꯄꯥꯎꯗꯣ ꯍꯥꯏꯈ꯭ꯔꯦ. ꯏꯃꯥ, ꯏꯇꯩꯃ, ꯂꯩꯀꯥꯏꯒꯤ ꯏꯕꯣꯛꯀ ꯇꯧꯔꯒ ꯏꯇꯩꯃꯒ ꯂꯥꯛꯈꯤ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣই ꯄꯨꯟꯅ ꯌꯨꯝꯗ ꯂꯥꯛꯑꯦ. ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯧ ꯌꯦꯡꯕ ꯂꯥꯛꯈꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗꯒꯤ ꯊꯣꯏꯁꯦ ꯊꯤꯜꯂꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯃꯥꯁꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯈ꯭ꯔꯦ. ꯑꯍꯜ ꯂꯃꯟ ꯋꯥꯔꯤ ꯂꯣꯏꯅ ꯁꯥꯟꯅꯔꯦ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯣꯡꯉꯁꯦ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ. ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ. ꯄꯥꯎꯁꯨ ꯑꯗꯨꯝ ꯐꯥꯎꯅꯩ. ꯉꯥꯏꯍꯥꯛꯇ ꯈꯣꯟꯖꯤꯟ ꯇꯥꯟꯅꯗꯕ ꯃꯇꯝꯗ ꯂꯩꯕ ꯉꯝꯅꯗꯦ. ꯑꯁꯨꯝꯅ ꯊꯥ ꯑꯃꯃꯨꯛꯁꯦ ꯍꯧꯈ꯭ꯔꯦ. ꯊꯣꯏꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯗꯤ ꯄꯟꯖꯔꯣꯏꯒꯦ. ꯃꯍꯥꯛꯁꯦ ꯅꯨꯄꯤꯅ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯦ. ꯊꯣꯏꯒꯤ ꯃꯃꯥ ꯍꯣꯏꯁꯦ MLA ꯑꯃꯒꯤ ꯋꯥꯀꯔ ꯑꯣꯏꯔꯝꯃꯦ. ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝꯅ ꯐꯖꯗꯦ. ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯕ ꯃꯤꯅꯦ. ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯦ. ꯊꯣꯏꯒꯤ ꯃꯃꯥꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯗꯦ, ꯆꯦꯛ ꯁꯨꯕ ꯆꯠꯂꯤ, ꯏꯃꯨꯡ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯩꯒ ꯂꯥꯞꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕ ꯍꯧꯔꯛꯈꯤ. ꯏꯔꯥꯟ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯑꯣꯟꯅꯕ ꯁꯤꯟꯕ ꯍꯧꯔꯛꯈꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ
ꯊꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯦ ꯃꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯈꯪꯉꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯟꯈ꯭ꯔꯁꯤꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯍꯥꯏꯅꯔꯦ ꯑꯗꯨꯒ ꯂꯩꯅꯔꯦ ꯃꯔꯛ ꯑꯁꯤꯗ ꯃꯣꯏ ꯏꯃꯨꯡꯅ ꯃꯥꯕꯨ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯍꯧꯈ꯭ꯔꯦ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯃꯉꯣꯟꯗ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯆꯦꯟꯈ꯭ꯔꯁꯦꯅ ꯍꯥꯏ ꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯔꯦ ꯊꯣꯏꯒ ꯑꯩꯒꯅ ꯍꯥꯏꯅꯕ ꯋꯥꯔꯤꯁꯦ ꯏꯃꯥꯟꯅꯕꯤ ꯍꯦꯝꯕꯗꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯥꯎꯁꯦ ꯇꯝꯃꯦ ꯍꯦꯝꯕꯒ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯉꯣꯟꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯝꯕ ꯏꯕꯥꯅꯤ ꯆꯠꯂꯁꯦ ꯑꯗꯨꯒ ꯅꯪ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯆꯪꯉꯣ ꯅꯪ ꯃꯥꯕꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯕꯅꯤꯅ ꯆꯪꯕ ꯌꯥꯔꯣꯏꯅ ꯍꯥꯏ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯆꯪꯉꯣ ꯑꯩ ꯈꯔ ꯂꯥꯞꯅ ꯉꯥꯏꯔꯝꯃꯒꯦꯅ ꯍꯥꯏꯅꯔꯦ ꯅꯨꯃꯤꯠꯇꯣ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯑꯝꯃꯦ ꯑꯁꯤꯗꯒꯤ ꯏꯃꯥꯟꯅꯕꯗꯣ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯩꯅ ꯊꯣꯏꯒ ꯑꯩꯒ ꯐꯣꯟ ꯄꯥꯏꯅꯔꯒ ꯋꯥꯔꯤ ꯁꯥꯔꯦ ꯍꯦꯃꯅ ꯊꯣꯏꯕꯨ ꯄꯨꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯅ ꯒꯥꯔꯤꯗꯣ ꯊꯧꯔꯦ ꯑꯩꯅ ꯃꯌꯥꯏꯗ ꯇꯣꯡꯉꯦ ꯊꯣꯏꯅ ꯃꯅꯤꯡꯗ ꯇꯣꯡꯉꯦ ꯍꯟꯗꯛꯇꯤ ꯏꯕꯥꯅꯤꯁꯦ ꯂꯣꯠꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯁꯨ 8 ꯇꯥꯔꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥꯔꯤ ꯒꯥꯔꯤꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅꯁꯨ ꯋꯥꯈꯤ ꯑꯩꯈꯣꯏꯅ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯒꯥꯔꯤꯁꯦ ꯑꯃꯨꯛ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯒꯥꯔꯤꯗꯣ ꯏꯃꯥꯟꯅꯕꯅ ꯏꯜꯂꯦ ꯑꯗꯨꯒ ꯑꯩꯒ ꯊꯣꯏꯒꯅ ꯈꯣꯡꯅ ꯆꯠꯂꯒ ꯃꯅꯤꯡꯗ ꯏꯟꯅꯩ ꯑꯗꯨꯕꯨ ꯊꯣꯏꯗꯤ ꯃꯁꯥꯗꯣ ꯅꯣꯡꯅ ꯆꯣꯠꯄꯗꯒꯤ ꯏꯪꯉꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯃꯊꯛꯀꯤ ꯐꯨꯔꯤꯠ ꯖꯦꯀꯦꯠꯁꯦ ꯂꯧꯊꯣꯛꯑꯒ ꯃꯉꯣꯟꯗ ꯂꯤꯠꯍꯜꯂꯦ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯂꯥꯞꯄꯦ ꯑꯗꯨꯅ ꯃꯐꯝꯗ ꯌꯧꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯔꯤ ꯃꯇꯥꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯅꯣꯡꯃ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯌꯨꯝ ꯑꯃꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦ ꯌꯨꯝ ꯑꯗꯨꯗ ꯑꯩꯅ ꯏꯃꯥ ꯀꯧꯕ ꯑꯃꯒ ꯑꯕꯣꯛ ꯀꯧꯖꯕ ꯑꯃꯒ ꯂꯩ ꯃꯣꯏ ꯀꯧꯊꯣꯛꯑꯒ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯥꯔꯦ ꯆꯥꯛꯁꯨ ꯏꯃꯥꯗꯨꯅ ꯊꯣꯡꯕꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯔꯦ ꯑꯗꯨꯒ ꯄꯣꯊꯥꯅꯔꯦ ꯄꯨꯡꯁꯦ 3 ꯈꯔ ꯍꯦꯟꯖꯤꯜꯂꯛꯑꯦ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯏꯕꯥꯅꯤꯁꯦ ꯊꯨꯡꯅꯔꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥꯅ ꯈꯪꯈ꯭ꯔꯒ ꯈꯥꯏꯗꯣꯛꯅꯕ ꯁꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯅꯣꯡꯉꯥꯜꯂꯒ ꯌꯨꯝꯗꯩ ꯐꯣꯟ ꯇꯧꯔꯛꯑꯦ ꯊꯣꯏꯒꯤꯁꯨ ꯑꯩꯅ ꯃꯥꯒꯤ ꯐꯣꯟꯕꯨꯗꯤ ꯑꯣꯐ ꯊꯝꯖꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯑꯩꯁꯦ ꯂꯥꯛꯑꯣꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯑꯔꯣꯏ ꯑꯩꯈꯣꯏ ꯂꯣꯠꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯍꯦꯝꯕꯗ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯨꯝꯗ ꯊꯥꯈ꯭ꯔꯦ ꯊꯣꯏ ꯏꯕꯥꯅꯤꯁꯦ ꯅꯨꯃꯤꯠ 4ꯅꯤꯃꯨꯛ ꯂꯣꯠꯂꯒ ꯂꯩ ꯑꯁꯣꯝꯗꯗꯤ ꯄꯨꯂꯤꯁꯀ ꯇꯧꯔꯒ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯑꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯣꯠꯂꯒ ꯂꯩꯔꯤ ꯏꯃꯥꯟꯅꯕ ꯍꯦꯝꯕꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏꯅ ꯐꯪꯗꯅꯕ ꯂꯣꯠꯂꯣ ꯅꯣꯏꯕꯨ ꯁꯣꯝꯗ ꯐꯪꯅꯕ ꯊꯤꯅꯔꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯃꯁꯤꯗꯒꯤ ꯑꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯅ ꯇꯧꯔꯒ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯈꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅꯁꯨ ꯋꯥꯈꯤ ꯊꯣꯏ ꯏꯕꯥꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯂꯥꯝꯃꯦꯅ ꯊꯣꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯒꯤ ꯏꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯆꯥꯄꯣꯠ ꯄꯥꯔꯂꯦꯖꯤꯗꯣ ꯄꯨꯔꯛꯑꯝꯃꯦ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯃꯐꯝꯗꯨꯗ ꯏꯕꯥꯅꯤꯁꯦ ꯌꯦꯡꯅꯔꯒꯁꯨ ꯀꯞꯃꯤꯟꯅꯈꯤ ꯊꯣꯏ ꯏꯕꯥꯅꯤ ꯂꯩꯅꯕ ꯈꯥꯡꯕꯣꯛꯆꯥ ꯑꯃ ꯁꯥꯅꯕ ꯏꯕꯣꯛꯀꯤ ꯃꯆꯥꯁꯤꯒ ꯑꯩꯒ ꯄꯨꯟꯅ ꯁꯦꯝ ꯁꯥꯔꯝꯃꯦ ꯈꯨꯠꯇꯁꯨ ꯀꯔꯤꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯆꯤꯡꯅꯤꯅ ꯎꯁꯥ ꯈꯔ ꯊꯦꯛꯑꯒ ꯇꯥꯔꯝꯕ ꯈꯔꯒ ꯇꯧꯔꯒ ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯁꯦꯝꯕ ꯍꯧꯔꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯛꯄ ꯍꯧꯔꯛꯑꯦ ꯃꯁꯤꯗꯒꯤ ꯎꯅꯥ ꯌꯥꯝꯅ ꯄꯥꯟꯕ ꯎꯁꯥ ꯈꯔ ꯊꯦꯛꯑꯒ ꯀꯨꯞꯁꯤꯜꯂꯦ ꯑꯗꯨꯒ ꯅꯣꯡꯗꯣ ꯋꯥꯅ ꯊꯨꯞꯄꯦ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯉꯥꯡꯗꯣ ꯌꯨꯝꯗꯒꯤ ꯐꯤ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒ ꯀꯨꯝꯊꯈ꯭ꯔꯦ ꯊꯣꯏ ꯏꯕꯥꯅꯤꯗꯤ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡꯗꯣ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯂꯁꯦ ꯃꯣꯏꯅ ꯊꯤꯔꯛꯑꯁꯨ ꯈꯪꯉꯣꯏꯗꯕ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯥ ꯕꯣꯛ ꯑꯣꯏꯅ ꯁꯤꯜꯍꯧꯔꯦ ꯍꯥꯏꯔꯛꯈꯤ ꯊꯣꯏ ꯏꯕꯥꯅꯤꯁꯨ ꯀꯨꯝꯊꯔꯛꯑꯦ ꯑꯗꯨꯕꯨ ꯈꯣꯡꯁꯤꯗ ꯀꯥꯛꯐꯩ ꯃꯌꯥꯝ ꯑꯃ ꯆꯤꯛꯑꯝꯃꯦ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒ ꯀꯥꯛꯐꯩ ꯌꯥꯝꯅ ꯊꯣꯛꯑꯦꯅ ꯍꯥꯏ ꯃꯣꯏ ꯑꯗꯥꯏꯗꯣ ꯊꯣꯏ ꯏꯕꯥꯅꯤꯅ ꯅꯣꯛꯑꯒ ꯀꯥꯛꯐꯩ ꯂꯩꯀꯥꯏ ꯍꯥꯏꯗꯅ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯕꯥꯅꯤ ꯂꯩꯅꯕ ꯁꯤꯜꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯦ ꯆꯥꯛꯁꯨ ꯃꯐꯝꯗꯨꯗ ꯆꯥꯔꯦ ꯌꯨꯝꯗꯨꯗꯅꯦ ꯀꯀꯥ ꯑꯃ ꯂꯩ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯏꯕꯣꯍꯣꯏ ꯏꯃꯥꯍꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯁꯨ ꯄꯣꯊꯥꯔꯦ
ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩꯅ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯀꯩ ꯂꯩꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯣꯐ ꯍꯥꯡꯂꯒ ꯑꯗꯨꯕꯨ ꯅꯦꯠꯋꯥꯛꯁꯨ ꯐꯪꯉꯝꯗꯦ ꯏꯁꯥꯁꯦ ꯑꯃꯨꯛꯁꯨ ꯋꯥꯗꯕ ꯉꯝꯗꯦ ꯌꯨꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗꯁꯨ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯏ ꯄꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯀꯀꯥꯒ ꯊꯣꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯀꯥꯗ ꯑꯩꯅ ꯊꯣꯏ ꯏꯕꯥꯅꯤꯁꯦ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯑꯗꯨꯒ ꯃꯣꯏ ꯑꯗꯥꯏꯗ ꯂꯝ ꯑꯃ ꯂꯩꯔꯒꯦ ꯑꯗꯨꯒ ꯌꯨꯝꯅꯥꯛꯁꯨ ꯑꯣꯜꯂꯒꯦꯅ ꯀꯀꯥꯗ ꯐꯅꯕ ꯁꯤꯟꯕꯤꯌꯣꯅ ꯍꯥꯏ ꯀꯀꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯀꯀꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯊꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯇꯦꯃ ꯑꯩꯒꯤ ꯁꯅꯥꯁꯦ ꯀꯥꯏꯊꯣꯛꯈ꯭ꯔꯁꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯁꯤꯜꯂꯁꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯤꯉꯩ ꯑꯕꯣꯛꯇꯣ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤ ꯏꯁꯨ ꯑꯅꯤ ꯅꯣꯏ ꯌꯨꯝꯗꯒꯤ ꯅꯣꯏꯕꯨ ꯂꯧꯕ ꯂꯥꯛꯍꯧꯋꯦꯅ ꯃꯁꯤꯗꯒꯤ ꯑꯩꯅ ꯄꯥꯈꯠꯅ ꯍꯥꯏ ꯏꯕꯣ ꯃꯣꯏꯒꯤ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤꯔꯣ ꯏꯕꯣꯛꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤꯗꯤ ꯅꯠꯇꯦ ꯅꯣꯏꯒꯤꯅꯦꯅ ꯍꯥꯏ ꯑꯩꯅ ꯏꯕꯣꯛꯇ ꯏꯕꯣ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯅ ꯍꯪꯕꯗ ꯍꯦꯝꯕꯒ ꯂꯥꯛꯄꯅꯦꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯅ ꯂꯥꯛꯑꯦ ꯌꯨꯝꯒꯤ ꯃꯤꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯀꯞꯂꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯎꯕꯗ ꯋꯥ ꯃꯌꯥꯝꯁꯨ ꯍꯥꯏꯔꯛꯑꯦ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯁꯨ ꯌꯥꯎꯋꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤ ꯅꯣꯏ ꯑꯅꯤꯁꯦ ꯑꯥꯗ ꯂꯨꯍꯣꯡꯕꯤꯔꯅꯤ ꯑꯥ ꯌꯧꯕꯒ ꯂꯨꯍꯣꯡꯕꯤꯔꯅꯤꯅ ꯍꯥꯏꯔꯛꯑꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅꯁꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯑꯦꯅ ꯍꯥꯏ ꯑꯗꯨꯅ ꯑꯥꯗ ꯆꯠꯂꯁꯦꯅ ꯍꯥꯏ ꯑꯁꯨꯝꯅ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯕꯣꯛ ꯑꯃꯗꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯅꯨꯃꯤꯠꯇꯨꯗꯤ ꯌꯨꯝꯗ ꯆꯪꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯊꯩꯔꯒ ꯂꯩꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯤꯜꯂꯦ ꯋꯥ ꯃꯌꯥꯝꯁꯨ ꯇꯥꯟꯅꯩ ꯅꯨꯄꯤꯁꯦ ꯊꯤꯡꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯠꯍꯟꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯕꯅꯣꯅ ꯑꯩꯗꯤ ꯈꯥꯏꯗꯣꯛꯅꯒꯗ꯭ꯔꯥ ꯄꯥꯈꯠꯇꯅ ꯂꯣꯠꯈ꯭ꯔꯒꯦ ꯍꯥꯏꯖꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯥꯗ꯭ꯔꯦ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯖꯤꯜꯂꯗꯤ ꯐꯔꯛ ꯇꯥꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗ ꯊꯣꯏꯁꯦ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯏꯅ ꯆꯠꯂꯝꯗꯥꯏꯗꯨ ꯐꯥꯎꯕ ꯀꯞꯄꯒ ꯃꯉꯣꯟꯗ ꯍꯥꯏꯖꯩ ꯊꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯒ ꯀꯥꯏꯅꯕ ꯑꯩ ꯉꯝꯂꯣꯏ ꯀꯩꯒꯨꯝꯕ ꯅꯣꯏ ꯏꯃꯥꯅ ꯄꯤꯔꯣ ꯍꯥꯏꯕ ꯅꯪ ꯈꯪꯉꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯀꯞꯄꯒ ꯍꯥꯏ ꯃꯥꯁꯨ ꯑꯩꯒꯤ ꯃꯇꯧꯁꯤꯗ ꯀꯞꯄꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯑꯩꯁꯨ ꯇꯌꯥꯏ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥ ꯋꯥꯁꯛꯈꯤ ꯑꯁꯨꯝꯅ ꯃꯥꯁꯦ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯩ ꯆꯥꯛꯀ ꯆꯥꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯅꯪ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯅꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒꯗꯤ ꯊꯥꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯟꯅꯁꯨ ꯅꯣꯝꯂꯒ ꯄꯩꯁꯥ ꯄꯥꯏꯅꯕ ꯍꯣꯠꯅꯁꯤ ꯅꯪꯁꯨ ꯊꯕꯛꯁꯦ ꯂꯦꯞꯇꯅ ꯆꯠꯂꯣ ꯌꯨꯝ ꯀꯩꯁꯤ ꯁꯦꯝꯖꯤꯟꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯊꯨꯅ ꯍꯥꯏꯔꯛꯄꯁꯨ ꯅꯪꯅꯕꯨꯅꯦ ꯃꯔꯝ ꯃꯣꯛꯑꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯁꯨ ꯅꯪꯒꯤ ꯑꯐꯕ ꯄꯥꯎꯗꯣ ꯌꯧꯔꯗꯤ ꯃꯣꯏꯅ ꯀꯩꯁꯨ ꯁꯥꯎꯗꯕꯁꯨ ꯌꯥꯏ ꯁꯥꯎꯔꯝꯃꯕꯁꯨ ꯐꯔꯛꯄꯁꯨ ꯌꯥꯏ ꯌꯥꯗ꯭ꯔꯒꯅ ꯑꯃꯨꯛ ꯍꯦꯛꯇ ꯆꯦꯜꯂꯧ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯏꯃꯥꯅꯕꯤ ꯌꯥꯝꯅ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯗꯨꯕꯨ ꯊꯣꯏꯕꯨ ꯍꯦꯛ ꯊꯤꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯊꯣꯏꯒꯤ ꯐꯣꯟꯁꯦ ꯑꯣꯐ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯑꯩ ꯀꯃꯥꯏꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤ ꯈꯟꯕꯗ ꯎꯄꯥꯏ ꯊꯤꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯝꯇ ꯂꯩꯈꯤꯗꯦ ꯊꯥ ꯈꯔ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯃꯣꯏꯅ ꯄꯤꯔꯣꯏ ꯍꯥꯏꯕꯁꯤ ꯁꯣꯝꯗꯩꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯐꯤꯔꯣꯟꯁꯦ ꯊꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯦ ꯑꯗꯨꯁꯨ ꯊꯤꯜꯂꯛꯀꯅꯣꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯅꯣꯏꯁꯦ ꯑꯣꯏꯔꯔꯣꯏ ꯄꯤꯔꯛꯇꯧ ꯃꯥꯟꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯑꯩ ꯈꯪꯅꯤꯡꯈꯤ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯗꯣꯝꯆꯥꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯕ ꯑꯃꯗꯒꯤ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯩ ꯊꯥꯖꯗꯅ ꯃꯥ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯩꯅ ꯅꯪ ꯀꯩꯒꯤ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯅꯣ ꯅꯪꯒꯤ ꯐꯣꯟ ꯑꯣꯐ ꯊꯝꯃꯤ ꯀꯩꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯕꯕꯥꯅ ꯑꯩ ꯐꯣꯟ ꯄꯥꯏꯍꯟꯗ꯭ꯔꯦ 12 ꯊꯥꯕꯁꯦ ꯂꯣꯏꯕ ꯐꯥꯎꯗꯤ ꯈꯥꯡꯈꯤꯁꯦ ꯑꯩꯁꯨ ꯇꯌꯥꯃꯒ ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯔꯛꯈꯤ ꯊꯣꯏ
ibani puna sikrasira haiduna haiba matamda mana ibu thembirakki. Numi asida mana ingonda hai mamana mabu maiba maibigi yumda puraga layamna khorame. Adugo tayamabu ningsingdanaba kawba ngamnabane haidunasu yamna tawe. Aisu ima baba kibanina moina haibado adum yare harakki. Numituda sanakiba warido punsigi aroiba wari oikhi. Ma ai waloisinakhi. Ngasidi ma aibu kawkhre. Masanupibu aibu kawnaba haiduna posem tawduna mabu mamana semjinkhre. Ma aigi waridi punsigi mami samkhre. Hojikti mase luhongkhre. Aidi mabu nungsiba magi aigi nungsi wari ngasi phabo kawdri. Adubu mana nungaina lekhibado maduna phare haiduna ai amaromdasu khantoe. Adubu matam aduda aina ikakhiba mina ibu uraga masagi phibam yengdana migi inakuma masado pamlubagini haiduna nganakhiba. Ima babasu mayamangda sopa ikaibe kya nangkhiba mado ngasi phabo kawdri. Punsise asumna orakane haiba ai nongta khalude.